Arambai News Guwahati the Manipuri Pao tabiriba singbu ihan hanbu maktada chingangbam Sujitarani na kurumjari housing asi samlapa mariba Pao sing lowirasi Northeast Frontier Railway NFR na awang nungpoklam numgi miyam gi khudong chanaba akhanaba trade mari mathang cheyol dagi chenba horagani Dibrugarh amadi New Delhi gi marakta Bogeyville phaudana bi-weekly AC special train ama laglibo October tang 12 dagi chenba horagani aduga atopa weekly AC special train amaso Dibrugarh amadi New Delhi gi marakta laglibo October gi tang 15 dagi chenba horagani Kamakya amadi Bengaluru gi Yaswantpur gi marakta weekly AC special train amaso laglibo October gi tang 13 dagi chelagani aduga Kamakya amadi Mumbai gi Lokmanya Tilak terminus ki marakta su atopa weekly AC special train ama laglibo October gi tang 15 dagi chenba horagani Hauzik NFR area da cheliba se special train pair taramari ne hariba train sing asida unreserved cost amata yaude reserve seat ngaktani Passenger sing na tangai fadana Arogya Setu app download togodabani station amadi train manung da so social distancing ngak na chatkadabani loinana face mask upkadabani hairi Panbayai COVID pandemic na maram oraga hokiba Mars thagi aroiba cheol dagi premium train sing mail amadi express train sing passenger train sing loinana narrow gauge train sing yauna Indian Railway gi regular passenger train service khudimak leptuna leirakibani Kasar Lakhipur gi MLA Rajdeep Gwala chahi taruk ki oina Congress tagi tanthokre ngasi irai numit anti party thong chathabagi damak MLA asibu Congress tagi tanthokibani Congress President na MLA asibu tanthokpagi proposal da ayaba pikre haina AICC gi General Secretary Organization KC Venugopal na aiba cherol ama thadorakre Panbayai Rajdeep Gwala matam kharani gi mamangdagi hauna BJP ga naksinai haina maki mathakta maral siba laikhrabani adugi su mathakta Assam gi Minister Himanta Biswa Sarma na tha kharagi mamang Rajya Sabha gi mikhal gi matam aduda MLA asi atei Congress MLA kharaga BJP da changlagani haina claim tawkibasu laikhrabani Assam gi miyamna pamnarabi saisakpi Kalpana Patwari Assam gi Regional Party AGP da changkhre AGP gi headquarter Ambari Guwahati da pangthokiba mahakpu taramna okpagi thoramda party asigi president Atul Borana ngasi asi AGP gi nungairaba amadi ningsingningai oiraba numitni Assam imabu thogol tawnanabagi damak Bhojpuri Rani asina AGP da changlakpani haiki Panbayai chahi anigi mamangda Kalpana BJP da changkhibani adubo Rajya Sabha gi ticket phangdabadagi mahak ningba kaikhi ngasi AGP da changba numit asidasu Kalpana na mangonda ticket pidaba yaroi haina phongna wafam thamki ama mabu oizarabasu Assam gi masak naraba educationist Ranjit Dekana changlakhiba matungdagi party asigi mapangal hapkhibagum ngasi Kalpana Patwari changlakpasinasu party asida anoba thongna ama haplakli Handak da phamkiba Assam gi cabinet mifamna Boro singda ahen bathawjal kaya pikhibadugi maram leiramle vote ki rajniti da BJP na Boro voter singbo party manungda pusilaknaba lang thakpaga loinana BTC council Hagrama Mohilari dagi munnanaba lalongni haibasi ngasidi mayek sengna khangbangamle Guwahati ki Kala Khetra da pangthokiba BJP na taramna okpagi thoramda United Boro People's Organization samna UBPO gi luchingba amadi worker chawngamuk BJP da changkhre UBPO gi President Mihineswar Basumatari General Secretary amadi Organization Secretary yauna party asigi State Committee gi member sing District President sing amadi atai member sing ngasi BJP da changkhi UBPO party asi Pungmut Muthatpaga Manari Asida Sunatana Running Alliance ka Ruling Alliance ta yauriba Hagrama Mohilari gi BPF party gi worker yankai hen banaso ngasi BJP da changkhre Nauna changlakliba singbu taramna okpagi thoramda CM Sarwanand Sonowal Pradesh BJP President Ranjit Kumar Das amadi Minister Himanta Biswa Sarma na chingbana saruk yakhi Ngasigi thoramasida CM Sarwanand Sonowal na Assam da Mughal singna landarakpa leptri Assamese sing kiningai oirakli lamgi hak mangsilakle isagi identity kananaba birlachit gumna thongna phabatai haiki panbayai BTC mikhal gi matam thengthariba makhai Borolenda BJP gi lanban leptana pakthorakadori bane masi khangbadagini Hagrama Mohilari tanatana MP Navasaranya naso BTC mikhal thuna pangthoknanaba taksilakibadu
Transport Association ki chakaban yanaba puraktuna ngasi loisinkhre leingakna bus sing gari sing chada chamagi capacity da chenba yaragani haikibadagi private gari sing chenba hokre adubo bharai hengat pa yaroi hanagi changda dumak leigadabani haina leingakna haiki ngakningai oribadi covid pandemic ki luraba tanja sida bus sing chama da chamagi seat capacity da chelhan baibasi social distancing ngakpagi wafumga tayonabani Passenger singsu bhara hengatre natraga hena lauraroi haiduna tumina adu leibra yengningai oiri ngasi Guwahati High Court na yamnamak maroi ba wayel ama taraduna foreigner ni lauthokraba sing jail da thamdana ba haikre magi maribak ta handriba fawba lunan ba mafam amada sem saduna leihanabagi thorang tawnabasu haiki Foreigner amabu jail da thamba haibasi human rights ki mayoktani haiki bagaloinana masigi matangda affidavit ama piraknabasu Assam lengakta khanghankhre Boro Kasari Singda Autonomous Welfare Council gi ayaba pikrabagi matung Mates Kasari Singnasu Autonomous Council gi dabi tawrakli mathak Assam gi Nazira da pangthokiba press meet amada Mates Kasari luchingba singna mamangda wari sanakhiba matungina makoida Autonomous Council pidabasi makoibu namthak tawbani thawoidabani hairakhibaga loinana lakliba Assam gi Assembly mikhal asida Mates Kasari Singna cooperate tawroi hainasu lauthokre Guwahati Soccer Fatso Association ngarang semkre association asi Assam gi Kasar Lakhipur da headquarter oriba Assam Soccer Fatso Association da affiliate tobani nauna semkiba Fatso Association asi gi president oina Sanjeev Haurongbam General Secretary oina Laishram Anand Singh Treasurer oina Mutum Sanahal Singh aduga Executive oina TH Ngauba Singh KH Dilip Singh Y Upendra Singh L Raskishore Singh N Paramananda Singh Laishram Dhira Singh amadi Soren Sanbam Birdhon Singh su khanki Association asigi advisor oina Dr. Furit Sabam Biramani bu hapki panbayai ngasi Assam Soccer Fatso Association headquarter Lakhipur gi miyoi ahumna saba team ama secretary Sagol Sem Birchandra Singh na luchingduna ngangom Santi Kumar Singh amadi Thiam Bishwajit Singh laklibo October gi tang 13 dagina 13 fawba Barodara Gujarat ta chathagadoriba Indian Soccer Fatso Federation na sinba coach amadi referee gi training da yaw saruk yarunabagi damak khongshan khre Manipuri Lonbu Assam gi Associate Official Language ohinnabagi changsinduna lakliba khongjangi marfu manga soba awareness campaign Lakhipur Kendra gi manung channa Singerbon Cooperative ta Sikandar Ali Kazi Abdul Manan Ahongbam Nilbabu Singh Jamir Ahmed Chaudhuri Ima Sanathoi Seram Herazid Dema Khan Singerbon GP Parisad na daista famki Assam lengak na thorang toriba se aikoi gi language movement asibu namthanaba hotnabani maramaduna aikoi na MDC bu boycott tawi haina Ahmed Chaudhuri na haiki Manipuri lon kan bahaibasi aikoi gi thodangni aikoi punna chatminasi haina Dema Khan na haiki Campaign loraba matung Singerbon Cooperative Bazar da Assam gi CM amadi Education Minister gi mitam maithaduna Assam lenga ki khongthang yaningdi haina protest tawki ngasi gi mifam asi Anjamne e Ulema Manipuri Assam Manipuri Muslim Youth Front All Assam Manipuri Muslim Students Union amadi Maifana punna sin langduna pangthokibani Hauzik Manipur da yamnamak wathogama oirakliba National Sports University sabagi mafamgi matang da kanna chayit aduna leiringai ngarang state lenga ki mihut singa kuki inpi Manipur amadi KSO gi mihut singa yanakhiba wafam sing adugi mayokta amadi National Sports University Harau Thelbo Kangpokpi District Highway yaroi haiduna miyamna hauruktuna Imphal amadi Dimapur Highway gi paringda nung paisinduna labi thimgi khongjang sangsinkhre Nakalamaromda Manipur lenga ki ngayaki oiba policy na kuki territory sembada Manipuri mut kinaba maram oihaloidabani National Sports University gi lamgi wathogasi nakal amakaki wada loisannaba purakpa yaroi haina Federation of Haumi na hairakli Federation asigi Vice President oriba Dr. K. Hera Kabuina ngasi press ta thadorokpa chirol amagi matungina Manipur State Darbar na Senjam Chirang Kokruki uyok uina piduna lakpa lam adubu kukina mapu sajanduna makoigi lamni haibada Manipur lengakna kuki gi michang changduna agreement tawriba asi nakal amatangi yengba thausilni hairakre Yanase khuyek pinaraba matung haukiba irai numit lengakna
hanbanisu hairakli loinana maitilon khangdaba Myanmaris cookie-singna mafam khudingmakta khudum chansilakliba asisu lengakna saugat pibadagini haibada kiningai leibra hainasu wahang hanglakli Nakalamar Sports University sabagi matangda thorakliba chayetnaba asida lengakna athubada mideng changbiyu issue asibu taraina lobagi matam natre khundaminariba phurup singi marakta pamdaba thodok thoktanaba lengakna sinbiyu haina leihau khunai kanba luptinna hairakli Manipur lengakna cookie in PMD KSO gi mute sing yauna phaminaraga harauthel gi akoibada khundariba maitei ichil inau singi mute amata yahun kidaba haibasi nakal namatagi oiba midengni university asi sage hairabadi kanglup khudimaki mihut yahunduna yamna mayek sengba warishan ama purakadabani su hairakli Private amadi added school khudingmakna haukibe April thadagi horaga mahairoi singdagi thagi phi chada kuntra laukhatnaba lengakna thokiba order adu handoknaba emsuna changsilakpagi khongjangi saruk amoina ngasi emsugi thongmi singna lamfelda laiba education s ki office matam kaktana solon sinkhre emsugi akhanaba team ama laktuna staff sing mapanda thokhankhraga office asigi main gate solon sinkibani Panbayai, Mahairoi Singdagi, P. Loba, Natraga, Lodabagi Matanga, Mahairoi Sing Amadi, Guardian Singi Wakalon Longanaba, Mifam Pangtokani, Haina, Emsuna, Lautokibani. Assam ngasi COVID-19 gi anoba positive case lising ama supna taramapan phangkibaga loinana apunba confirm case masing lakamaga lising marfutarani thoi chamriga taratruk yaukhre samna Assam da COVID-19 gi confirm case masing lakani yokshilakadore Active oriba case masingna lising kumapan ga chatret tarani ngasi Assam da miyoi nipan COVID number moiduna laikidabaga loinana apunba laikidabagi masing chanipan supna ani yaukhre Tripura da ngasi anoba positive case chani ga kulhumdoi phangkibaga loinana apunba confirm case masing lising kuntaret ka chamapan humbutramapan sukre lising mari ga chamaga marfutra taret na active oiri ngasi su Tripura da miyoi taret COVID number moiduna laikidabaga loinana apunba laikidabagi masing chahum supna nipan yaukhre Manipur ngasi anoba positive case chamaga kuntrama thoi phangkibaga loinana apunba confirm case masing lising tarani thoi ga chanipan tara yaukhre lising ani ga chanipan yangkhai nipan active oiri ngasi su Manipur miyoi ahum COVID number moiduna laikidabaga loinana apunba laikidabagi masing marphu taruk sukhre Arunachal Pradesh apunba confirm case masing lising tarama thoiga chamri humbudrama pani lising ani ga chatred humbudrani panna active oiri laikidabagi masing kuni thoini Meghalaya da ngasi anoba positive case chamaga kuntaret phangkibaga loinana apunba confirm case masing lising taret ka chahum marfuni pan yaukhre lising ani ga chamri kunmari na active oiri ngasi Meghalaya da miyoi ama COVID number moiduna laikidabaga loinana apunba laikidabagi masing humphuma thoi yaukhre Nagaland apunba confirm case masing lising taruk ka chatret kuntra tarukni lising amaga chamaga nifumapanna active oiri laikidabagi masing tarani thoini Sikkim da apunba confirm case masing lising ahumga chani humpu tarukni chaungaga nifumari na active oiri laikidabagi masing yangkhaini thoini amadi Mizoram da ngasi anoba positive case taret khak phangkibaga loinana apunba confirm case masing lising ani ga chamaga yangkhai taret sukre chamaga marfum doina active oiri laikidaba amatta yaudri India da ngasi gi oina hojik fawda anoba positive case lising yangkhai manga ga chamri marfudaran thoi phangkhre masida state tarani thoi ge report watli India da COVID-19 ge total positive case masing na lakh humphuma pan ga lising humphuni total active case masing na lakh nipan ge lising marfudra mari ni amadi total death na lakh amaga lising taret supna humputra yaukhre ngasi gi oina India da hojik fawda COVID number moidina miyoi chaunga ga nifuma pan laikhidre aroibada atopa pausing da Tamil Nadu ki CM E Palaniswamy na archaeology tambagi matangda mahaki demand yabirakpagi damak Prime Minister Narendra Modi bu thagatpa phongdokre panbayai archaeology da diploma course ki ming chanabagi damak Tamil da PG tawbusing bu recognized qualification oina yahonaba Prime Minister da mahakna haizakiba adubu ayaba pirakpadagi thagatpa si phongdorakhibani Malem da charai henba amadi chananabagi potlamsing phangni natraga phangloi khangdabagi awababu mayuk naba hotnabagi damak ingisingani kungi Nobel Peace Prize UN gi makhada laiba World Food Program da pikhre panbayai World Food Program ase malem gi leibak marfuni pan henbada food security promote tongnanaba hotnariba malem da khwaidagi chawba humanism organization ne
ꯏꯪ 2018ꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯆꯔꯥ ꯍꯦꯜꯂꯕ ꯑꯃꯗꯤ ꯆꯥꯕ ꯐꯪꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 38ꯇ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯔꯦꯁꯟ ꯕꯤꯂꯤꯌꯟ 15 ꯍꯦꯟꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯌꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯏꯪ 2019-18ꯒꯤ ꯑꯣꯏꯅ GST ꯑꯦꯅꯨꯑꯦꯜ ꯔꯤꯇꯔꯟ ꯐꯥꯏꯜ ꯇꯧꯕꯒꯤ ꯗꯦꯗꯂꯥꯏꯟ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 38 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯇꯝ ꯁꯥꯡꯗꯣꯛꯂꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯦꯅꯨꯑꯦꯜ ꯔꯤꯇꯔꯟ ꯌꯥꯔꯤꯕꯃꯈꯩ ꯉꯟꯅ ꯊꯨꯅ ꯄꯤꯈꯠꯂꯛꯅꯕ ꯇꯦꯛꯁ ꯄꯦꯌꯔꯁꯤꯡꯗꯁꯨ ꯍꯥꯏꯖꯔꯛꯂꯤ꯫ UKꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯥꯗ 43ꯇꯤ ꯂꯣꯛ ꯈꯨꯕ, ꯂꯥꯏꯍꯧ ꯍꯧꯕ ꯑꯃꯁꯨꯡ ꯃꯅꯝ ꯃꯍꯥꯎ ꯈꯪꯗꯕꯅꯆꯤꯡꯕ ꯃꯍꯧꯁꯥꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯀꯣꯚꯤꯗꯀꯤ ꯂꯥꯏꯑꯣꯡꯁꯤꯡ ꯂꯩꯇꯕꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯩꯅꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯂꯦꯖ ꯂꯟꯗꯟꯅ ꯁꯥꯏꯂꯦꯟꯠ ꯇ꯭ꯔꯥꯟꯁꯃꯤꯁꯟꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯇꯦꯁꯇꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯆꯥꯏꯅꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ WHOꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯍꯧꯔꯛꯐꯝ ꯊꯤꯒꯠꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯤꯝ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯂꯤꯁꯠ ꯑꯦꯄ꯭ꯔꯨꯚ ꯇꯧꯈ꯭ꯔꯦ꯫ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛ ꯑꯦꯛꯁꯄꯔꯠ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯤꯡ ꯈꯟꯒꯠꯄ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯤꯝ ꯑꯁꯤꯗ ꯀꯅꯥ ꯌꯥꯎꯒꯗꯧꯔꯤꯕ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯏꯅꯥꯗ ꯀꯔꯝꯕ ꯃꯇꯝꯗ ꯆꯪꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯕꯩꯖꯤꯡꯅ ꯂꯦꯞꯀꯗꯕꯇꯪ ꯉꯥꯏꯔꯦ ꯍꯥꯏꯅ WHOꯅ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯃꯩꯊꯪꯗꯗꯤ ꯆꯥꯏꯅꯥꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯃꯇꯥꯡꯗ ꯃꯥꯂꯦꯝꯒꯤ ꯊꯧꯔꯥꯡꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯏꯅꯥꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯚꯦꯛꯁꯤꯟ ꯑꯦꯂꯥꯏꯟꯁ ꯒꯥꯚꯤꯒ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯈꯨꯌꯦꯛ ꯊꯥꯔꯗꯨꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤꯗꯃꯛ ꯒ꯭ꯂꯣꯕꯦꯜ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯣꯏꯅ ꯀꯣꯚꯥꯛꯁꯇ ꯖꯣꯏꯟ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯆꯥꯏꯅꯤꯖ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯖꯪ ꯑꯁꯤꯗ ꯕꯩꯖꯤꯡꯅ ꯀꯗꯥꯏ ꯌꯧꯅ ꯁꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯄꯜꯂꯛꯈꯤꯗꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫